Lakhipuronline putoksaba Mars ki tang kunmathoi irai numit ki Khomjinba Pao tabirase. Ahanbada maruoipa pao. Silchar jauna assam ki shahar ahum gi dukan sing numit khuding gi pung kun mari thong hanglagani. Assam State School Education Board na loba class 11 final ki wahang cheli koire parikha yai thokre. Rajya sigi LP school singi mahiro yangkai ki mathakta laipa mahisang singda head teacher ki post hanglagani amasung yamkana sinduna pangthorokiba Thongnang Youth Festival 2025 loisin kre. Haujik mapungoi ba pau tabirase. Silchar Dibrugarh amasung Guwahati ki kaithel amati dukan sing haujik tagi nimit khudingi pung kunmari chubna hangduna thamlagani haina Assam ki CM Dr. Himanta Biswa Sharma na phongdokre. Cabinet mifam gi matungda ngarang wafam asigi matangda paumising da phongdokladuna warep asina thabak pibagi chang hengananaba amasung apikpa lalonitik tobasing sentok hengananaba pandam thamli haike mahakna makhata na phongdokladuna Municipal Corporation ahum masigi manung chanba dukan sing amasung kaithel sing chayol gi nimit tare ni chumna pung kunmari thong hanglagani hairiba dukan amasung kaithel sing ase ningthina chathabang amnanaba thabaki miyoi sing sindok sinjin tawduna pung nipan gi oiba shift ahum thongna thamnabasu mahangna haike hairiba sahar ahum asida pung kunmari chumna kaithel hanglabasu Assam pumbagi oina atopa town singda nongyai matung pung ani phauba lalunitik topa yahangani adubo masidasu sip naina famgadabani haire khungang singda leiba dukan singdi numidang pung 12 phauba hangba yahangani haike warebasi thabak pibagi chang hengadanaba lunana apipa lalonitik tawba singi sentok henganana bagi pandamda lokatpani haike masina lalonitik tawba singi su kanaba pigani haina Sri Sharma na phongdokhe khongthang asina Assam gi kaithel amasung pochai yonbagi pibamda ahongba poraktuna matam chupada miyamda pochai phanganbagi kanaba piragani haike Dibrugarh aru silchar dukan pohar etia 24 ঘণ্টা খোলা ৰাখিব পাৰিব আৰু সাপ্তাহিক এটা যি বন্ধৰ কথা আছিল এতিয়াৰ পৰা সাপ্তাহিক বন্ধটো নাথাকিব সৰকাৰী নিয়মত নাথাকিব কোনোবাই বন্ধ কৰিব খুজিলে কোনো আপত্তি নাই ডিব্ৰুগড় গুৱাহাটী আৰু শিলচৰ পৌৰ নিগম মিউনিচিপালিটি কিন্তু বাকি টাউনসমূহত যাক এই গুৱাহাটী ডিব্ৰুগড় শিলচৰ মিউনিচিপালিটি কৰ্পোৰেচন কিন্তু বাকি টাউনসমূহত ৰাতি 2টা বজা পৰ্যন্ত দোকান পোহাৰ খোলা ৰাখিব পাৰিব গ্ৰামাঞ্চলত ৰাতি 11 বজালৈকে দোকান পোহাৰ খোলা ৰাখিব পাৰিব যাতে আমাৰ ক্ষুদ্ৰ ব্যৱসায়ীসকলৰ উপাৰ্জন বৃদ্ধি হয় তাৰ বাবে আমি এই ব্যৱস্থাটো গ্ৰহণ কৰিছো কিন্তু শ্ৰমিকক বছৰত সপ্তাহত 48 ঘণ্টাতকৈ বেছি কাম কৰাব নোৱাৰিব একেটা ষ্ট্ৰেচত 9 ঘণ্টাতকৈ বেছি কাম কৰাব নোৱাৰিব আৰু শ্ৰমিকক মই 24 ঘণ্টা দোকান খোলা ৰাখিলো তাৰমানে শ্ৰমিকৰ 3টা শিফট কৰিব লাগিব তাৰমানে শ্ৰমিকসকলক কষ্টত দি পেলাই এইটো সুবিধা নহয় ইয়াৰ ফলত এমপ্লয়মেন্ট যাতে বৃদ্ধি হয় 9 আৱাৰ্ছৰ কাৰণে যদি দোকানখনে 2টা এমপ্লয়ী ৰাখিছিল এতিয়া 24 ঘণ্টাৰ কাৰণে তেওঁ 3টা শিফটত আৰু 4 জন বেছিকৈ এমপ্লয়ী ল'ব যাতে আমাৰ অসমত নিয়োগৰ সুবিধা হ'ব পাৰে ব্যৱসায় বাণিজ্য ভাল হ'ব পাৰে বিহুৰ বতৰৰ আগত পূজাৰ বতৰৰ আগত তাৰ বাবে আমি এই সিদ্ধান্ত গ্ৰহণ কৰিছো আৰু মই ভাবো যে এই সিদ্ধান্তই আমাৰ অসমৰ ব্যৱসায়ী মহলক যথেষ্ট সহায় কৰিব Assam State School Education Board na loba class 11 ki final exam ngasi thagani haina tawramba du mathematics subject ki parikha tangai phadaba maram amana hairiba ngasi nungtil pangthokani haina tawramba parikha si pangthoklaroi makhatana anoba matam khangalakani haina board asigi cherol amada khangalakre subject asigi wahang cheli koire haiba pauta badagi thorang asi lokatpani haina controller of exam ki pau amana haire nakala maromda thodok asiga mari leinana Dibrugarh Jila dagi mahiroi ama phare haire khangan jaba ama
All Sribar Mairapaibi Coordination Committee na silangduna Manipuri Doctors Association Manda Assam Gilamjing Makhada Free Medical Camp ama Mars kitang kunumdoy nong maizing nimita Sribar High School pangtok lagani loinana lem na blood sugar gi checkup su pangtokani hairi saruk jariba akhanama doctor singdi Dr. Nandababu, Dr. M. Ranjit, Dr. Jitendra, Dr. Y. Kesor, Dr. K.H. Gautam, Dr. Mangalsana, Dr. Y. Paulen, Dr. Mayuri Seram, Dr. Abhijit Sharma, Dr. R.K. Pritam Sana, Dr. Rakesh, Orthopedic Surgeon, Dr. Ibocho, Dental Surgeon, amasung Dr. Y. Nungsitone. Numidasi ka ayuki pung mapan makaidagi horaga, nungtulgi pung ama pawa chathagadaba, lem na layang bagi campusida miyamna, matam chana lakpiduna, kudong saba silobi namba, Manipuri Doctors Association mandaki may kaidagi kangalagli. Assam gi LP School singi mahiroi yangkai gi mathakta laiba school singda head teacher gi post hanglagani. Matam kuina gi mamangdagi Assam gi LP School singda head teacher gi tangramba post pidabagi matangda ngarang Assam gi CM Dr. Himanta Biswa Sarma na hairiba school sing asigi nungaiba paw ma lauthokre. Mahangna hai Assam gi LP School singi mahiroi yangkai gi mathakta laiba mahisang singda head teacher gi post handakta gi hoduna piragani haina lauthokhe. খুব ইম্পৰ্টেণ্ট সিদ্ধান্ত লৈছোঁ যে যদি কোনোবা স্কুলত 50 জন ছাত্ৰ ছাত্ৰী আছে 50 টোটাল যদি ষ্টুডেণ্ট আছে এলপি স্কুলত এইটো ইউপি আৰু হাই স্কুলক লৈ এইটো সমস্যা নাই এইটো অকল এলপি স্কুলক লৈ সমস্যা আছিল যদি 50 জন ষ্টুডেণ্ট আছে তেতিয়ালে তাত আমি এটা প্ৰধান শিক্ষকৰ পদ সৃষ্টি কৰিম এই সিদ্ধান্তৰ ফলত বহুত দিন ধৰি প্ৰাথমিক শিক্ষক সন্মিলনী বা আন শিক্ষকসকলে কৰি অহা বিভিন্ন তেওঁলোকৰ ক্ষোভ বা প্ৰতিবাদ সামৰণি পৰিব বুলি মই বিশ্বাস কৰোঁ যে এতিয়া 50 জন ছাত্ৰ ছাত্ৰী হ'লেই এজন প্ৰধান শিক্ষকৰ পদ আমি স্কুলত সৃষ্টি কৰিম আৰু এই প্ৰধান শিক্ষকসকল দিদিও হ'ব তেওঁলোকৰ বিত্তীয় আৰু প্ৰশাসনিক ক্ষমতাও থাকিব Young Manipuri Council Assam Yam Kana Sinduna Kasargi Kamranga Part 1 da Chatharakiba Thongnang Youth Festival 2025 Haukiba Mars ki tangtarani pandaloisen khre lebak popanumita pangthokiba loisin thoramda manamatum yantokiba galoinana isei nongmai gi thorom amasu pangthokhe Yamka gi President Roman Luang na mayai tangmal loduna pangthokiba open session asida ikai khumna jaba mitung singoina Kangabam Santi Kumar Chairman Kokokom Advocate Ngangom Romakanta Legal Advisor Yamka Ketrimayam Singazit President MNC cum Advisor Yamka Khomjinba Ongbi Aruna President All Assam Manipuri Women Mairapaibi Coordination Committee Posangbam Sunamani Retired Senior SP Ngangom Niranjan Advisor Uma Laurembam Suren Convener Organizing Committee Thongnang Youth Festival 2025 Mayangbam Somorjit President Desam Aduga Special Guest Oina Dr. Milon Das President BJYM Hailakandi District ni Thauramda Wangangloi Oina Dr. Kunjalal Jendermam Sagnaraba Ahiba Masung President Manipuri Theatre Center Assam Dr. Raju Khurmuzam Advisor Yamka Konthauzam Sunita President Women Action Committee for Village Protection Amasung Social Worker Premjit Thoksomni Session aduda Yamka gi General Secretary Roshan Iromna Taramnokpagi warol pikhi aduga Yamka gi VP amadi Organizing Committee gi Finance Secretary Anil Khomdramna miyamda thagatwai pikhi President na thagatwai phongdoklaba matungda open session adu loisinki masigi tungda numit humni chupna pangthokiba masana sing asigi manana matum yenthokhe aduga loisilakpada Manipur amadi Barak Tampak ki seisakpa sesakpi singi isei nongmai gi oiba thauramga loinana numit asigi thauram jinglemna loisinki China dominated areas siga charu maru tongnariba akoi e mata thadok na bakui yadaba pukam mamde chamini riba Manipur de leiba mioi singsi Manipur pukcha punamak loina Lakhipur Pao ga jiri Pao Lakhipur Pao ga silchar dege lakhu loina ponga doriba makhugi akoi tatnaba yadaba meti singsi inalan permisi kari mase none enforce tawdi se ba headman do kauraga madu lam kaya lei seng da ba
mang biga cha muk le ya loi seng bi rage asida biga ani piwai man hai biga ani se compact le te biga matani le li se a biga am do piro ching ni ne biga am de biga ma khai so ide isamak chatna hi tongdana Lakhipur Khunogi Matamdogi Naharol Singh Amasung Ahalong Singh Jauna Mari Mangani Lega Aigi Office Ki Mandol Taruk Taretka Jangol Sandopani Jangol Sandop Loiraga Lamsi Olaga Allotment Pivani Baik segi ke segi Cingin Babatrom segi Presiden Kai Kunajari Ba Romen Luang Aigi Romen Luang ni oi yeta phami ba mayam singming singse matam yamna tin na phangmani na mayam chai dei ai di wa ya on na yi ga di koi awa ba ta masida masa kai na ba gi nungsi ga masa ni pa lai tang ba da bu khun ngak ba gi thadok ba mama lai pa maram dam kan na ba ba da lai lai su ga se manipur tam dra ba ni manipur si yam awa ba kenu dale ni adubo Manipur ki nuksi bai na ko ba ko desam ki presilai Manipur ki mapangan lai ba Manipur ya koi se we are reserve battalion manam di sei tere thuntak ko matam dane ko sigi asina kan mi Manipur se alna Manipur ka using se ko je lun to ko damne Manipur ki wa ba batam da Manipur ku kan ba hona ba Manipur ki mapangan lai ba Manipur sing sina ko na kalimi aduna we are reserve battalion Jaragani ngasi Manipuri youth Singa sigi mapang kan bidang kan youth festival orang ko jadi mesti mana maduna masih ini terjadi masih assam da liro Manipuri koi hangana jeng ma matam da sahi kunfa ni pu ngasi mayang mang do hai mani terjadi besi masih dagi sahi ni pu gi mamang hai badi aisana class 9 tamingai 1983 bisulpi aisuna bang long na hauring ai matam bisulpi aisuna jam kan na Adumba wathok sim yam chaw le ni matam 1983 da isali class 9 tamingi matam da all assam Manipuri students in one gi sonai branch gi phai gi ahan ba base adu gi member mani isana class 9 tamingi da isagi chai traum di tamu sujari matam mani da gi maning na natraga matung da natraga mapa do Energy Healing Center Rongpur da computer gi matina Anoba madi ariba anaba singbo computer gi matenga layong khangdokpuna dayan ba hausare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya main khanana ba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sanga hu chemba hidak charakpadagi side effect amadi da hu chemba toxin leirakpa watpa gi anaba koktanaba amadi steam bath ki kudong saba leizare silchar Rongpur part 2 gi stone crusher manakta leiriba energy healing center da ngasimak gengsim birabu mangjongna na appointment ki damak mobile number 9395732456 number asida call to bilakna bakhanganjari khong khut chikpa hakjang sithaba liver chawthokpa pirak naba stroke puki anaba ising marida nung leiba prostate chawthokpa numidang da toina ising chatpa yekpa saba ising pukchet haibadi diabetes na chimbagi niyom chunna layang na bagi tabak lam asida khang hairaba Dr. M. Rajat Singh MBBS DMB DSc Diploma in Diabetes Management Senior Physician asina namit khudingi ayuki pung 8 dagina nungtilgi pung 1 phawba RNC Healthcare Kaptanpur Kasar dalai chathari booking ki damak mobile number 8798872283 natraga 8638444142 number asida paw phawnabiu aduga Dr. Asi nongtil gi pung 2 dagina namidang wairam pung 3 phawba ningthauka namita Mohendra Pharmacy Palarkonda Mumsakation namita All Health Pharmacy
Poilapulda Sagolsenulita Healthcare Pharmacy Lakhipur mobile number 9612167161 aduga Thangzen Mitana BK Drugs Sonai mobile number 9864512686 Hairiba Pharmacy sing asida layan chathari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruiba paw amukhanna silchar jauna assam gi shahar ahum gi dukan sing nimit khuding gi pungkun mari thong hanglagani Assam State School Education Board na loba class 11 final ki wahang chele goire parikha yai thokre Rajya sigi LP school singi mahiro yangkai gi mathakta laiba mahiseng singda head teacher ki post hanglagani amasung yamkana sinduna pangthorakiba Thongnang Youth Festival 2025 loisingkre Lakhipur online YouTube channel gi paw sandok chaba ngasigi wenadi matang asida loijare